मैं पुनःकु खुरुमजरी ngangjari baihak koi Volunteer Organization gi media coordinator oina thokpujari ba Ratan Kumar thokjam aduga aina ngasi myang pham thamjani mofam di haukiba tang kundret haiba numit asida akoi gi SSC GD exam thaba chatkiba koi metei macha ahum makoina address onana haibdi Kithen Manbi si tumseng mairam da leba kuki na taba jaga gi Kithen Manbi du da chatkibadagi oi kuki singna phajin giba thiba khangna lerkudu amadi asam rifle na rescue tor mutungda akoi yumda tekta kaidna yogle adu ani am thiba khangna lerambadu akoi ngasi gi viral no video du da kuki terrorist sing custody da leire haiba akoi proof adu phangba ngamle makoina akoi gi CM da akoi bong birenda akoi gi makoi bu thawai kan biu adu kuki terrorist sing na talib demand adu piraga akoi gi haiba inaw ani du makoi ni bu kan biu haina asi phongdor kiba video viral we badu dagi akoi nama khangle du di makoi si kuki terrorist sing gi custody le bangam le leire hana akoi na khangle ado akoi na haijaning badi nasai gi state government of the India government na haiba metei masa akoi inaw ani si yamna akanba haibdi thorang lokhapiduna haiba inaw ani si kanbinaba Volunteer Organization gi maike degi koi thamjari masida kaigumba state government na pangan leitrabasu central government na di yamna akan wafam thamaga haiba metei masa ani si lokthokpa yai haibagi thajabudu aikoina khanjei maramdi state government di hoje akoi maitei na paiba government na kuki singna yadaba government na leiragasu koi central government na masagi haiba kuki kangbu duda akan wafam thamaga koi metei masa makoi kasadi leiribadu akoi thadok na wafam thambadu yai na koi na khanjei maramduna haijaning badi state government na maruba daita lobiraga akoi central government ga punna akoi dabaninjing government ne sarkar ne koi policy koi manipurda ado haiba state government amdi central government na haiba metei masa ani sibu tekta kaidana rescue to biraga ma imung manung singda sinabinaba afam adu Volunteer Organization gi mai kai thamjari masida kai gumba state government amdi central government na inaw ani si kan mangamdrabdi kai gumba patan da thobadi maduda thorpa phapata punamak state government amdi central government na pugadamni masi tasingna hargadi yamna kayani matik chadaba government central government amdi state government gi kenone thong ne na logjaninge maramduna aroi boina amkana hajari hariba metei macha inaw ani si akoi gi athubada state government amdi central government na eski to biraga ma ki mung manungda sinabinaba Volunteer Organization gi ma maige degi koina media thong da thamjari